Numidangina Atia Thakta Kufet Kafet Kaptuna Ngaliba Arang Matawan Michakum Aduga Nongalam Daigina Singare Linagum Ayukina ing Lau Bilik Lagum Ngan ki nang na egi imam mambupunsida Yelaki nang na nanginung shiba Ingan ki omsak nariba thamoy sibo Tamna tap na machinmalda makot na thamlaga Nindra tawduna tumin na laiki Piripa matawduda Hidak saramina farinida Keshu tawroi tumthong na tawro Ngak sungpam kige Piripa amok tamnagi manaktagi thoki Kagi wangmada thokre Tamnadi Piripa do tumnaba thokra male haina khalli Aduga amok thonglamda haifet yengluraga Kangkhal mathaktuda yingna Ngashidi mapanda thoklaga Thase yingningida Purnima su kuiraktrabanina Soidana fazaramgani Numidangda mapan thoklaga Tha thawani sak phawba yingbada Akiba phawre tawrise Sida ibo khyam kuina laiki tawriba Piripur amuk prap changakpaduda Tamna amuk nga tharambadagi hogolaglaga Kay kauramage Piripa tamnagi manak yaurakle Phamangduda leplaga Nupidugi chimbalda thermometer do insilai Tamna su Piripada ngakli yinglaga Chimbalna chaptuna thammi Tit khongakpaga Piripa thermometer do Tamnagi chimbaldagi satokla yingli Temperature do 39.3 sili Fever kradi wangli Tablet chaki dangari mina kakta ngaraga amu handabra yengase Haiduna Piripa thermometer do table mathaki nakan matay amada tapna thamkraga Tamnagi side mari phatpa kangkhal do tapna thadaragle Side ta chatlaga Ningthina kangsang danaba yapsin biramlaga Mana kangkhal wangbada khangraugi pocket da Makut ani mahumzilaga lepi Mangonda su yingak patan bagum Straight amada yinglaga famliba Apaba kangkhal manungi manungda Naksep oirak uriba saktamda Piripa yingi Panjay tamna si fazay Ithot na mingna pat ki tharogum inaw nungsay Khonjaldagi, sabandagi, saktamdagi Mahong matawdagi hauraga Iriliba side amatayag layti ogi fangdi Aduna uriba Piripagi mamitubuso phazalai tapna Mityengduna hukibada thamoy suhurai Sathi balayonggumna yengkrabadi Thamoy mathum marang haurakpagum mihulgi khongjal suhonglai Piripa masagi phibamduda siri kudong thirani khan Laithoraklaga table da laiba potjay singdo nana loisilai Tamna su Piripana mabu sangdana sum laiba manma maongda Tumuro pungse thengli Temperature se amuktanga olam kige tawune adoga tumurage Hairakpada tamna do makha amuk takidre Minute khra lairaga Piripa thermometer do pairaga kangkhal haidorakle Phamungda famtharakle Aduga amuk hanjinna temperature onmada khradi hantharamle Normal gi changda leire Khara hanthare Farani tumna tawro Kaishu tawroi Phajupte am omsanganu ko Tamna hitharakle mamit tamno ishille Piripana hogotkibado ma khamningi Manakta misak ama lehendingli Tumlure haina chimbalna haikrabaso Masaduna nungaitramnina ma matomta leiba talli Adubo ma machinna thokna ngayaktang manakta leikhwaina khambaso ngamkidre Mamit ushinkibaga Piripa Phamangda ngasai thadakiba amotpa loinamak sengdoklaga Barumda changaklaga thadokli Makut masa singna hamdoklaga Towel akangbada khitang sotlalaga amuk thorakle Tamnagi manakta laklaga phamung machida famtharakpada Tamna su wakhal khra lumsei Piripa tamnagi isa sagatliba laibak khazai ngaksam makhutna tapna nanthopiraga asaba lauthopirakle Ahanbadadi tamna nupaduna mangonda thenglakpada ikaiba phawrami hangoise Aduba Piripana kaisu khandaba matawda ma tapna pharakle Manakta asumna phana kuina lei Tawel amuk salaloi aduga muk taithopi tawbirami Yare nang putharoro aisu tumlage Yanida nanga tumlo aduga aisu thokrage nang nek tumtharoga Sebage yam pharaida
ahing tumningida thanglaga ketki wamata kaidi thambiramoiko nang khak waridi thang mangamdoba thawai extra amasu yaurabnina khaklum lumgani thang mangamloi mit tapno shilaga tumba themo pungsing andre tamna sama mit tapno shinkre phire pasung hak phamramlaga tapna hogolagle tawel du sabarum na thadok yan thoklam laga mapan thorakle thong du suma sin biram laga ma khangrong gi pocket da makut ani ma humzi laga ngak amusu tumin na lepe tamna da ma na thingbada tamna ne koi koi bada ma ning singlak pani ma su tamna gi masa khitang soklu bada normal sa bagi wani thamoi di electric sing bagumda ani ma kare lei bagi wakhal haipet lang phei satli aduga amuk su masa do imon mon thaki Firepa tapna mihol tongan ba haksang thinglubada sok chatpa sinam kai hariba Firepa mathak lomda ka khalagle aduba ma ka gi thong hangduna ka manung changba tale adumna muk handuna kumtharaklaga tamna gi ka da changlagle sofarom da changsinkhraga ka khatkre hipki tamna su ukre hagolaklaga tumuradana tumbala isimakdana Kaida mo tumuso haino. Sida tumba nung haika trane. Anaba sangging asidi. Wata uy na bayam silnida. Pakat ka no. Nung alam day hawala chat kige. Tuminutum. Nangi pakat man mamataw to da ay sa sway lahawala bani. Namda na nang. Kupak to na ine. Hanjin chaning de. Pire pa nung di nung ayte. Adobo. Wa makayam tado ay ragana. Ay di pamong kakala tumaktoy ba. Tamna ngak tang tumin lekre phire pasu mamit usilaga tumma themkre tamna di mangang na thangalaga phire pada muksu yengle hagolaklaga phaichuk macha pudun lai srot phire pada subchilak pududa mamit sat pangthoraklaga seba ga mu phazil aba anaba nang noina adum botha zorso ingaga edom phaichuk lawrugi omchak na banina hojik tisumningde weather se yam inge tawbani Ingde ingagana pongpong sabana saduda hombalak pataredana pam kreda wachuide wachui magni khaliso kai belai tegide ingbo ingsalak lade aidi phaizu manungda hekto hosilak toiba tamna phairap yinglei atei tei lairi aina hayeng naraso aina ngase tawriba seba sumaina khra tawbiyu ko ingtham chalagana konbiyo humang saragana asaw lakthobiyo pena muktang dinasale Haksa daba pamang torira handang matang sida sebari obada hospital le patient han lo yadi habadu maina ai swandak tinangi ka dagi pakna haning do mandrene tamna ka shwairamda prapa phamum manak ta changkhraga ka khatkre phire pasanok mi mangak thangkatna yenglaga good night ichagi mama bad night meeting jai phire pa muksumaya higatli Masa no mi mamit usilaga tumkre mamit usilaga tumjai haiba khaktani pung khudingi makeup thoraklaga tamna bu check hek tawba tamna gi phamu manak talaklibani pung ahum makhai khra helakpa mari taramdai da makeup thorakpadagi tamna hogalaga tamnai manak changli tumni ba tamna gi laibakta makhuna thamlaga temperature da yenglami layau dhan krisa kishu tororeda sagat pasu fare Khanna ka adagi thokre makholga thokhandabi makeup thorakani khan thongdu su phajana ngasin birami hapta ani hokre suro ngasima fashion show amagi atopa country amada chatkadawba numitni ningkhombaga maga chatkadabani adobu ningkhombaga maga chatkani haibasimadi Yungi missing the Kangalamde. Pire Pabo Mahana no Shirabaso, Matamgi Yakla winning Kombaga, Iran Kap Nabaso Ma Pami. Halamangi Makada, Yungi Tabak Suraga Leba, Ma Pamde. Lam the Satpa Kwe Balangba, Krapami. Shuru, Lucian Baloikre. Pire Pani Airpopau, Tingadoribani. Lucian Baloiraga, Imung the Gitoragle. Mangoltana Maku Manim Anima, Lerami. Tabakamada Satoklamde, Mamoksa Toktori Haibagi, Angol Pina Mangai Leramni. Suru Thorak Pada, Amobina Mamogi Makota, Homelaxik Piraga, Manam Sunambire. Nang no Nazaruba Kodima, my Papo Zero.
Nako Pawasi Kanuko, Kari Lamdaneba, Nuina Chatoribase, Shuruna, Naidema, Bangkok Dani, Kokilana, Nakoina Madu Makok Saklabani, Ainagar Antas Haidibani, Badu Hekta Nongal Wakauki, Handak Nakanana Kangba, Arapalam Setpaloikibaso, Kara Lady Sunamu yet Lerani, Su Saudribodi, Nakon Kantopangam with Ribani. Aduna Handaki journey Simadi, Matam Grahina Sanctana Lerega, enjoy Toro Imosidi. Suruna Pabo, Kaidino de enjoy Tobogi Matam Pangaroi, Yamtun Halak Navasilakani, Yariketum Halak Navasilani, some day Mangani Chatoise, Noble model Angani Pimcham, so Mangaso Pudiba, Moyurix to Queen Laudunina, Quibalama Kratalani. Piripasatoragli Chanamatorasi, Tinkini. Hoi, Ima, Babo, Chaluki Kokilana Nang Natumbo Mapamdo, Heki Obaga, and when the phone to Pakawanuko. Hoi, Kauri Asum the Piripana, Surutilu never talkre. Mane Mako Aniduso, Machaga Mamogana Toki Barom de Ying Lagalehori. Get one Makantopaga, Kokila Mubindahiri. Hi. Ibema the Bonga Siki Ude, Masangam the Hybrane Amubi Yang na Hospital Chalangani Kokilanga Nacheri Haima, Adugamatom the Tado Kibra Mama, Nang Dingawina, Honari Branangbo, Otok Musupuchel Pida Nupinoise Kaino, Mamai Manaksat Pabu, Security Pida Tado Hiro Nati, Bodyguard Kapiu Hiraba Aida Hangrabani, Adu the Maniani Harapagini Parabasu Patrabasu, Ase, Mitop Natine, Hospital the Lay, but Tabasu Kana Natine Nangbo. Adugane, Namonu Pise, Mina Karikara Karahaineko, Aduga Handaki Kompam Sidagi, Mamaning Taman Bayara, Koibalang Banungai Topase, Katanga, Magi Makok the Suraga Labagi Piba Mamatori. Imai Pema, Kalaktanangangi Boydini, Tabiru no Dumuati do Kit. Hiram Laga Amubisi among the Chankre, Magi Mamosi Art Kilamda, Kongdara Banina. Mana Kisaba, Tabak Namaram Oiraga Chatpada, Galaktana Wangang Bani Haiduna, Kandok Sabani, Bakpada Padok Sabani. Somdana Tamna, Mamangi Doctor Oiriba, Manaupa Boriski Kevin the Faminara Gawarisane. Tamna ma Dikara Hek Masado Yangli, Suruna Chatkibase, Itatana Mikuk Kudingi, Mabu Krakak Yangsin Base. Suruni Haibama Chingne Mani Makud who comes in Baso, Suruni Haibama Kangi Pirepa Makweni Wari Kangmana, Suruna Asumna Torakli Brahibase, Magi Chingna Bamaso Oirabani. Paklay the labor maso upon Mami Maktinate. Ma Pana Hokibada Landrabaso, Hosicti Ma Oinela Logani Kanbanda Nobo, Ma Tumina Lexin Kibani, Mingambi Madinate, Horenium Dan Kibada, Suruleram Roy Habasina, Mawa Kakarahe Yangse. Anabagi wari suksani anido. Borisna Iche, Laibok Natamba Madilaxanuda, Ines Yam Kankaleda, Halurak Piper City, Amana Bipida, Amana Sarusa Yangda, Loina Magi Mapamamda, Sontarak Patabani. Equis Chapmani, no Madi Anabam Luinaraga Siki Doribani. Hoini Adobade Isukangi, Adoda Ainasi Haning the Bewani, Mana Manung Matam Chadana, Talk Lang Sidokradi. Aidi Kananga Lehogani Noita Mohaire, Aina Tabu Puribani Haina, Lining Oiduna Lazabani, Madi Eki Ramje. Iche, Yumsida Ichiga Marita Nadri, Tanere Haviadrida, Isolari Sidi Chigi, Tanabugumbani, Punta Tanaragumbani. Aidi Tanaragi Haina, Atum Lamni Sana Chatrabani, Amuk Hanjilubada, Kanamtan Abunung Siroi. Adopare, Isuhan Krage. Haying lady tabak amu lak bahorani yum the sum lesson mada talle chat bahorage sarna sula o haire mana buti nong nini adum lay thagi sulay thako canteen kra upgrade tawbaki kan repairing su tawri phasana tabak tawtri na haire aduda ai haying de oina chatlagi na tawbani che ine go naramrabo ngasigi cha ising hospital na pibase chaba yai kaina haibraba adum chaba nungai haye Masado Kranungai hai. Adoiche, Yam Kankale, kidney treatment city, Sida Dogumse. I get Manabam the line Loraga, Delhi the Puna Badosi.
Hoi, nang khra pauloro. Sel na kyam changa dobano. Khra watlinge hairo ko. Ai su ready da thamau doini. Hoi che ai harake. Som da su phirepa suru thiluraga bibagi nak ta haizilai. Bibas hospital da lai haibana hospital da lai. Ani du canteen da changak laga coffee amamam thakminaraga awa nungai wari sanai. Phirepa nahangi thodok tumadi ai yam nungai te ko. Mingon da bodu mai hek tobodi haunade. Ima su khra henbale. Ai tanja char di chin khumge na khanbani. Nangna khumbana di han khredana. Piba hauji ai su kok yam sai. Aina tawduse karino ai gyan mangi bani. Haidok trabagi wani. Gyan ta da marak sida leibusu yam nawai. Maru oini ima adangang da bada thaba amani. Aduba phirepa nang haikiba wa tumadi kawgano. Nangna suru ba lawkibasa karigino. Karamno no haiba ikhangi. Aduba hausikti suru nangbu khazik tagi khudum channa bonarakle. Phibam sida karino nangna pami basa. Aina pami se mage ya khainaba. Sinatana karino aina pamduisibo. Phiba hoi matamduda aiga maga khangnaki. Mana ai ahan manungsiba misak soiki. Adubu nungsibase hongdo hongsin ya tuna leramle. Aina nungsiri sidi ma oiramdre. Aidi mangonda kyarakni chamthokiba. Tamnana ai punsidagi lapna chatkhrabaso. Aidi mabu nungsiduna leramle. Ai mangonda sengbo pumnamak haidokibani. Icham chamna aidi magi career semgatpiba misak amakhak oiki. Maruf amagum loinaki. Matamduda mana kaiba wam hairaklamadi. Ai maga tinaba phok tinaram loidamani. Adubu manadi haina sanaraga lerambani. Hojik so ekhoini marakta couple amagi mari leiti. Adubu tamna fangi aigi punsidagi chatkre. Suru sumatam khra khakkini na chatkini aduna aini cha ama yokpada yakibani. Mana maram amagi angang pamba aduga aina maram amagi. Ai nupi angang amuk hanna thirarege khanki. Ahanbada tamlagi manakta amuktangi chatke. Kaigumba mana ibu nungsiramdrabaso. Aigi tung ina ningdrabaso. Mana move on tawramlabaso. Ai amuk hanna yum panbagi lambidadi khong thangzilaroi khanki. Adubu nongdambasina karibu khaliba. Naksilagi thirubi lapna lerambi mahaka. Aigagi nungsiba ichawaina aina fangsadore. Ai haraumanbana numitto tumina kapki. Kanam uhandana tumina I kapki. Phirepa tapnairi. Aina kappadi kanamtana ubiramtre. Isa itomda khaknattana. Adubu masu kappamgani khanbana aina mabu kupsansanabani. Aigi pirang kanamtana taithokpidrabaso. Aibu thamsinbinaba kanamta leitrabaso. Magi pirang aina uba makhairi taithokpige khanbana aina mabu question senabani. Ngaktingai miyoibagi feeling simaso sathide haibadi yaroi. Nupa khudingmak nupi haksangda fazabada kalakpa mihoba pambu poi haibase aranbani. Aina suruga sukuina leiminarakpase mana langkaya mathai. Mana ibo kahauduna talai. Aching matanza amata thade aibu phanabone. Adubo ai magi saban magi saksuda mangonda kalakpa pamba thainingba phawkide. I swear mana naksinaba ai haksangda solakpada aina tapna mangonda response pirurabaso wakhal maninghanki mangonda ithori ai maga naknaba mari thama pamlakte. Puklamlakpa tanza ngairaga aigi khayata mana magi sadong langsindaba mikup khuding hotnarabaso ai magi fazaba sadongdo chaningba phawrude. Pibana nungsiba haibasidi nungsibani aduna pumnamak ngambani. Ahanba oina magi mafamda aina lanki. Adugi papto phaw mana kokpidringai hanjinna mangonda pigadawba hak aina topada piruraga aranba thabamuk tawba ai pamde. Aina nungsina thengzaningbase ma khaktani piba. Ai mabu kalai mabu aina pamjai. Mana taba topada ai khunna phaw sokningba phawde. Suruna diversity matangda karimu haiba. Nakhoi ani si matangda wari sanarabra. Masu imaga pabungada wa haudokpa ngamdre sini. Aduba ma haudokte haudokningde. Mana ke khaliba mana kari hotnariba ai pumnama khangi. Aduga maga ega makha tana leiminabasu pambagi maongni. Amukna magi khangnaba leire hai. Aduga amukna yum palaroi. Aikhoini punna understanding amada leinasi hairi. Aduba idi pamdre. Tamnana aigi punsida amuk hanna hanjilakpada ai pame.
Matamduda aina tamukpi hul amata isana khangma ngamkhidrabaso hawjikti aina mabu nungsiban habase mayek single suruga nangana karamba phibamda punna leminakiba habado mangonda tamthokpadi aina mabu nungsi habada mana yarakani haiba ai thajade thajagadaba matam sulakini de firepa wakhan maning suhat yamna hanjingana Boris ka tamnagaso hotel da changakpani table amada famthakibada firepa mana ukre Mangang na thangat-thangatuna yengbada pibasu lay thoklaga yenglui aduga momo noktuna onsilaglaga ai koge haiduna pibana Boris ki number dunda call toksili Boris paikhalaga Hello tamo ke lerage ai somda phame somda lao somda punna famase Boris manga ka koile lerage yenglure ure aduga ma hogotte phone duda oina makut muthatlaga upsilaga thamkre aduga murum soli is angangi moina haiba yarni kaina moina lao hairang ekta chatkadraba thoina hairak pordi yaba itaima nupina chahi hanbasa yam thina nungai haine ado che thoisina nungai na lebado pamdra khangdi aingonda ignore yam tawi pharaga lobasa mana kes thangalak kadra sini aini kise thangalak trade aina tum phara chelage tawba is hauzik matam da ba pharaga loba kaina nangsil da changaga Facebook da viral oigi harandi phawo adu natradi pharano ado mase khangnabusu leite hai aduga napalam tawrira khangdi aina koigina haire mati firepana Boris na kay hareino Bivana yam luba wari sanaira phone galoi kakthaleimo attitude tim maini asisu nangwandi hele firepa phukhawkalaga anidugi manakta changsinki Pibasu tande mande moli hawalaklaga matung inaragle Talsu marup sigiri matung ko inabani Talle haina lehawba natte isam samna marup ta support tawba yamna kanba supporter ni Boris na Ije nupi sa kamaina pangthani haido nanawdu sukra khangalo Firepa aduna namana mga tanagadawa wa khangbre khangi anido lae khangandana laaga nakan huaidu da lepaga wari khang yaw yaw selakpada he khangbani Boris na as kaino akhoi tamai sina marolama huran boin pokadaba mana spy profit loss tor leire Firepa phamthrai kai sagi haino nabani pibasa chokri ama chingsilaga sat phamthrai ai gidi one americano please Boris na iche gidi aina torani tamnana ai di kemta saningje Firepana amadi chada bayaroi chaning jaga chaw kai dudi kemta charoi khangbagi haiba mali Firepana adu ada khangde amadi suidana chada bayaroi Boris sabeng chebeng ngangi tamoya yare iche da ha hawo pisaninga gana nong puraga phachana pisabiro yumdana imaga linduga kidana thak thak hingni aduga swaidana heroga saradana Nasu namangmaktada icheda kupangna thabado nakut pau phabang ngaude asibu nupani yam yaningde aina Pibana Boris doctor already khara lemo wa sabeng ngangbada ayang amu kangkini chi thungaga doctor ni haradi mina sasina mankini Firepana Boris nangna ngangi chana baloro Piba hagole law chana ba itre torage nahan gi nga thongbada mahaw amti yawkidre ngasi achapot an konge Boris na tamo ai ningde yairungam thungi lengbo atpa kya nungai do mandre ai famawrage atom satpa kisaraga na akhoi tamai ga salo Piba Boris ki khudang tak paraga chingkhale koklaw angang ne na maning sida nung yan badawni hek tawradana hainaga chingduna puraga counter room changkre ani do ngak phamori Firepa masu makut nama mana table thamlaga masaduna mana phami ba sakri duda ngan tharap masadu free oina phami tamna da amumuksu yingli mitana eyeliner parap chingli chimbal dana pink hairap changba nude color gi lipstick ama sangi hairap amuktang mapung phani yenglamlaga moli make of company thing baurani lang mayam sina maning mamang yam thali Thure khangna hunjilakpa suleb lepti mamit manai thak hi tha adana